Kotuna Imphal Dimapur Lambida illegal tax collection Tauriba Asi Manipur Langana Thingtrabadi October Nipandigi economic blockade Chatharagani. National Highway to Imphal Dimapur Lambigi Lambi Paringda Lanai Karbar Tauriba Muising Transporters Sing Amadi Pochai Putok Puchin Tauriba Trakayada Kangpokpidagi Imphal Pawgi Marakta Ain Kaina Kotu Yauna Koki Volunteer Kiana Mapam Kayada Tax Kongatpa Amadi Tati Tawina Tobuga Lunana Donation Kaya Chatharak Liba Asi Manipur Langana Thingtrabadi Liba October Nipan Imphal Dimapur Lambi Matam Kaktaba economic blockade Chathargani Haina All Naga Treasure Association Takshilagli. Susan Asigi Chirol Amada High Highway Paring the tax home liba thong Asi Angi Mayokta Sathabathavani Aina Yadava Monda Hang Liba checkpoint in the tax Lauri Amadi donation Pinaba demand Kaya Toropa Asina Tampaki Lamda no Magitangai Padansanga Polam Sing supply Taunaba Honoriba Tiki Kambuda Sound Awaba Ama Mayok Nahale Lambi Matek Asida Ain Kana tax home Tabak Asida Mapung Oina Senriba Asi Committee on Tribal Unity Kotu Hariba Look Asini Look Susan Asigi Makadi Hiram Asig Marilena Manipur Lengakta Karak and Hijack Rapasu Nasi Khauba Kanaba Positive or Wapam Amata Pangmangandri Ain Kana Lambida Sel Kariba Kaya Azitinaba Tabak Amata Lokatre Masina Maram Orega Atubuda Ain Kana Kampok Pidagi Impal Pogi Marakta Ain Yadamonda Sel Kariba Asito Onna Warab Amalo Dabatarabadi All Naga Traders Association Manipur National Highway to Senapati Impal Pogi Lambi Mate Asida October Nipandi Matam Kaktaba economic blockade Chataragani Hari India Lenga ki Makada Halna Lol Taruk Indian Classical Language ki Manung Sana Laikra Matunda Ngarang October Humda Prime Minister Narendra Modi na share lauduna pangthok ki ba unit cabinet ki mifamda lol manga amasu nauna classical language da upgrade tawkre culture gi oiba top topa matik mayai senba lol sing khangatuna classical language salhanbada gi manung chankraba lol manga adudi Marathi Pali Prakrit Asami amadi Bengolini masigi mamangda hana chankraba lol taruk adudi Tamil Sanskrit Kannada Telugu Malayalam amadi Odiani Prime Minister Narendra Modi na lusingba BJP lenga asida Rai Sabha gi MP oina leriba ining thawle semba sana jaubana lol asi classical language salhannaba kan takshin bagalona Manipur gi Chief Minister Nongthombom Biren amadi tongan ba lupsingna lol asi classical lol chalagani haina ngasi nomini si mamangda pangthokpa thorum amada ining thawle semba sana jawno lauthokhrabani masigi mathakta August 13 2023 dasu Rai Sabha gi MP lesemba sana jawu member of the committee on official language of the parliament gi member oina khankrabani ngarang union cabinet minister singi oiba mifam aduda lol mangabu upgrade taropada Manipuri lol yaroktabada lesemba sana jawba nang pendaba phongdok tuna mahaki Facebook account da thawong asi yamna pende amadi ngasi asi khwaidagi nungaitaba numit amani haina mahana phongdoki